Pausada yumpam ibamar ibapau khara update tawjare. January taramari da Sandal lambi gamari ainana driver amata steering Pirate Driver Union. All money for road transport drivers and motor workers union sinduna tha asigi taramari da pangthokadoriba driver singin bit asigamari ainana mid asida Sandal lambi gamari ainana gari amata steering Pirate aina driver union ki secretary Maimom Anil Midain phongdokre. Palace compound labor ipo yerma sumang lila sangle da pangthokadoriba kontragam doi suba driver singin bit asida mari pak amasung maram dam gidamak tumpham safum khangdana noju nungsa thidana thawai khubak ta haptana mathau tawbadal laikitraba singim mafamda haikat laikat tamdan ikai khumda bot kane laikitraba driver sani marfu ka tarit ki mung manungna tharom masida sarukya biu haina su M Anil na apel tawre bangnai driver sing bukhunai da hantabam yang ne yanglakpa amasung atpi naibirak padagi thawai soklaba driver lising na English amaga champan marfu dramari ki January taramari da koirengai ariba airfield da sangsin kiba khongjang adudagi ngasi fowa nobed asiba driver sing nobed haina pangthok tona la khebane English amaga champan marfu dramari ki jun tha da Nagaland gi jobja da masakhang da khulai paiba misingna mai tamjariba handyman ambu tamthina mong tamthiba mong da athok pirak padagi pendraba driver sin da gari kaya imphal gi akoi bida sin thuna areli chat khiba masung Nabit tarit ni chupna koireng kai da khamna sangsin riba khongjang kya ado driver sing buari da matam pun mak taning sing tunat lehuragani aina anal phongdokle manhai manipur gumba road transport natana pochai puthok pochina masung chathok sasin ko pai leitraba amasung manipur ge mi lakya gi nomagi changdaba yadraba polong kya pusalakliba driver singa lamdam masigi miyam gi marakta leidariba setna thanraba yadraba mari ado driver union nga sifa bangak thona lagle Aduba Manipur amsung jumthang nariba state singda driver sing bahantana yengbagi awaba dude ngasi mak driver sing mayuk nare mahana makhatana hai ben waidana pabikra ka driver bu tamtin hat ke bagi awaba mayuk naringai asam manung da gas cylinder pudun lakchaba driver handyman handok hatok pekiba pp ma singning khaiba da gari maning hanpada khajik tang thenglubagi driver handyman gi ponsi longkiba sakang da bisin da senkhai fi de idol driver masung handyman tamtina phobi kiba amade airport tagi driver papa masa auchu phawa thiba khangda badage pongning da ningam da bagi macha koktre manai Sadar Hills ki banda National Highway 37 Kaitelman bida kairauk tagi Rahman gi punsi mangkeba airport tagi Anwar LS ATM amusung Gyaneswar vo Ziripam ki lengang pok bida escort ka loina satna ba honaringai serak da sakang da bisin hatok pikiba Sangmai Hotel da gari khamdu leiringa da sakang da singna faaduna hatok pikiba samge komodali loinen English ani taraga taruki November amada UN sina satharakpa matam kaktaba banda driver singi ponsi da temsing darakpa English ani taraga taruki December taraga ni thoida National Highway 37 gi langkong area da khompong dage driver kholem ibomcha sing amsung nobit asimakta da none ki saisang khulgi manakta lilong nungai khunau dage Anas Khan da nomaina kapsalakiba asigamba thaudok sing asina ngasi phawba Union asina driver kunaibo hantana yengbiganu aiduna Manipur ge singtam yamda haijituna lagle lambi ge fivam asuki matik fadabada natana bai kai khudingmakta driver singbo yekna bu oinu uriba driver singbo minung siga loinana madam pumbada yengbiu hana driver union na haijare nabida sida driver khudimokna lambi da bakal khudingba ge sandal lambi ge mari leinaba gari amata thawbiganu anasu M Anil Midain apel tawre atopa pau umadana state manga gi mikal da para military personnel lising umpuga manga deploy tawgani Manipur ki oina company chahum deploy ton binana haikre Manipur Legislative Assembly gi taraga dithoi chapa mikal asi maifak na pangthok na bagi dabak Central Paramilitary Force Company sahum bathau tawgani an Election Commission of India da khangan kre aina CEO Safe Electoral Officer Manipur gi makok thongpa official amana phangdorakle Amarom Election Commission of India ki makok thongpa official amana phangdorak pamatungina ikui dana pangthok kadarba state manga ki mikal asida Central Armed Police Force Lesing humpuga mangarom sinagani haide Pongna famna CEO Manipur gi makok thongpa official ambakauri sanabada manghai Manipur gi oina pangthok kadurba mikal asida Central Paramilitary Company sahumrom athau tagani ana phongdokre hariba company sing asina senadaba heavy vehicle sahumlom su mathau tagani Mahiroi konithoi positive orakpadagi National Sports University ki hostan thingjinkre National Sports University Sindigi Kumalampak Sports Complex ta leiba hostan gi mahiroi konithoi COVID-19 orakpa thengna kre Pausi asina phangba paugi matungina hauki irai nobita mahiroi ahum positive orakpa thengna badage Makoi ganak naruba amari hostel aduda leiba mahiroi sing pak sana test tawbagi thabak sathabada mahiroi konithoi COVID-19 positive orakpa thengna kibane hostel aduda punna mahiroi chama kunga taruk leibane makhatana test tawbaga loinana result lakpa ngai aire Sairagasida mahiroi kya COVID-19 positive orakpa du yanglaga hostel aduda leiriba mahiroi sing
Nabi Humni ki manung hostel thaduk na ba university asigi registrar na order ama thokna khangan khre. Order adu ki matungina university adu ki physical class kudak ta ki suspend tawkhre. Adu mana ba ki university asigi staff sing roster naina sa da yankai office ka ga da bane. Roster semba ki thavak section in charge na pobaga loina na staff sing roster khaiduk tna office ka han ga da bane aire. Security na miyoi hom phare. IGAR South ki mijeng makada Assam Rifles ki khawfom amasung khuga battalion na garang chathaba tongan ba operation adida KYK Elgemi amadi prefab froge miyani fare aina PRO ge cherol man aire Faraba mising adu Bisnupur amasung Swasanpur police station da makhataba investigation chathana basina khre aire Makhatarakba atopa pau amadana lupa crore nifurongi thaina ki lai mitam sing Chennai da fare Tamil Nadu police ki idol wing na Zavde sah ko bachanai teleba Kashmiri amalai rembi Parvati ki thaina ki mitam ama thamlamba gadama phagre Magzenai ge mapanda tourist destination mamala puramda leibani amasung private resort amadendan Cordes Emporium aina khangnaba dukan ama famne Tamil Nadu ki Director General of Police Sailendra Babu ki pautak tagi Javed Shah ki criminalizes da December 13 da thiba humba ki thabak sathage Maduda police na thiriba Parvati ki lai mitam adu fangkide madugi mahutta jona saba mitam taraga mathoi fangke madugi manung dani fandi thaina ke ariba sing ne khangpangam ke maduga Ganesh Krishna Singh bagi mitam sing yawe arabeda January taraga ni thoi lebak pon mitam police na lai rembe Parvati ki mitam aduga loidana Javed fapangam ke lai ki mitam sing adugi horokpham amasung bakhoi adu karamba lai sing dagin aiba khongol lin hada bathabak haukre Archaeological Survey of India expert Sri Dharan ki matungina faraba mitam sing adugi chorakpa mamal lupa crore Kuntra dagina nifu nadragana US dollar million 5.4 rum oigani aike. Okay heart mida transplant tawre. Makhal asigida yanan ba amani haiba surgery amada US surgeon sing aroiba tangkakta leiraba heart disease leiba hal amada forcing heart amba mai pagna transplant tawre. Terminal heart disease leiba masagi sahi yang ga taret churaba Maryland gi biui aduna genetically modified fig heart amagi mai pakpa transplant ama fangkre amasung nabit thumni matung phawda madu fasana thabak tawre anabadu gi ramak masina hojik fangba amata ngairaba lambi aduni ana University of Maryland Medicine Fuari orba surgery adu pangthola batungda nengthauka ba January 10 2022 da aige masigi organ transplant asina genetically modified animal heart ama aksang aduda khudakta reject tawdana human heart amaga manana thabak tawi habasi anbo ino ulle an statement amada university aduna aige NATO gi chief na Russia da warning tawkre Ukraine ka lona ba faring da lanbi la kamarom sai thoktuna thamliba Russia gi mafam da warning to poina military alliance NATO North Atlantic Treaty Organization gi chief na Ukraine da landarabadi Russia gi mathakta yamna chawna political amsung senmit lon gi saitheng lakani aina khanan kre NATO Russia Council da saruk yauna na ba Russia na yarke ba adu afaba khudam amani ana stol tanfrak na aike aikhoda European security issue sing da miang changkare ba military gi khudong thiba thokan tan ba khongthang gi amati khulai control to gi matang da manung ma fan faun over phangna da ba puning changkare aina NATO gi chief asina aike lan thok da ba gi da diplomatic pambai sin ba ba si Ukraine support tawi tungda NATO gi membership da Ukraine bo jawlo pa yaro ana Russia na dabi tawri ba dude yaba ngam loi da ba amani hana Stephen Isiana na aike arubida content singa sigi marwi ba pau khara asiba pau damjariba Maripa local news YouTube channel amadi Facebook page asidagi yengbiri ba puna mapatha kasari channel asina dom da kana rabadi subscribe tawi drivers na subscribe tawi ramaloina na like and share tawi su kawi gunu puna mapau amak hana thakasari